Ahal ama Khongpakna Kaobadagi Leikhidre Pawasi ngasi nungthil phongkhiba Kangleipaki maira pawsedagi lokhatjabane Miyoi amana Khongpakna Kaobadagi soktuna laikanakhibi nupi ama laikanaba ngamdana Leikhidre Leikhidre nupi adugi maming khangembam ongbi mema chahi humbudraga taruk mapuroiba broken kawe Lamphel police station gi manungchana leiba iroi semba mamang laikai dagi ne mahakpu Khongpakna kauriba miyoi adugi maming na KS Gokul Chandra chahi nifuga humdoi apokpi matiwala kawe Laikai adumakta dagi ni haire pawasina hai khangembam ongbi mema tha asigi taraga mathoigi nungthil pung ahumga minute kunthra rom taba matamda KS Gokul Chandra na Laikai gi community hall da phubadagi soktuna tongan bo hospital da laikan ramlaba matung Jenims ta laikan akhibane adubu tha asigi kuntaruki numidang wairam pung manga taba matamda masagi mayumda leikhidavane Mahak sokpadagi Jenims ta laikan ramkhibadu doctor na anaba si fahanba ngambagi oithokpa leiraroi haibadagi imung manunggi miyoising na yumda numit adumaktada puthakhibani haire Thaugdok aduda senariba KS Gokul Chandra Thaugdok aduga mari leina police na fawaga loinana Korta puthoklaba matung police judicial custody remand lauthakre haire Chief Minister Biren ga Prime Minister Narendra Modi ga Akhannana Unnaduna Manipur gi Matangda Wari Sannabadi Fangkhidre Pawasi ngasi nungthil phongkhiba Kangleipaki maira pawsedagi lokhatjabane Manipur miyamna Prime Minister Narendra Modi ga Manipur gi Chief Minister Biren ga Unnaduna Manipur da thokliba kanglup anigi lanasi loisinaba wari sungsoi soidana sanagani haina khalamba do ningba kaiba oire BJP na panba state singi Chief Minister singi mifam New Delhi da pangthokre mifam do Chief Minister Biren ga Prime Minister Narendra Modi ga unaravasu Manipur gi lanasi loisinaba Akhannana Wari Sannabadi Fangkhidre haire Bharat ki Prime Minister Narendra Modi amasung BJP gi National President loinana Union Minister JP Nadana Preside tawduna ngarang New Delhi da leiba BJP gi National Headquarter da pangthokiba CM conclave aduda BJP na panba state singi Deputy Chief Minister singsu saruk yakhe Niti Ayog ki mifam loiraba matung numidang wairam mifam aduda handak pangthokiba Lok Sabha amasung State kaya gi Legislative Assembly election singda party gi performance amasung matung tarakpada pangthokadaba election singda hena ningthina performance piba ngamnaba tongan ba wafam sing puthoktuna yamna kupna khanakhe mifam aduda laingang na paikhaliba welfare scheme singi kanaba miyamda mapung phana phanganabagi matangdasu mifam aduda khanakhi haire amaromda state asigi Chief Minister Biren gi oinade state asida irang hek thorakpadagi Prime Minister ga mifamda Wari Sannaba si handaki asina hanbane adumoinamak Manipur da thokliba chahi ama helaklaba lan asigi matangdade Prime Minister nasu karigumbo wafam amata hodorokhide loinana Chief Minister Biren ga Wari Sannabagi khudongchaba dude haujiki oinade Prime Minister Narendra Modi na pidana leiri haire amaromda Delhi da leriba Chief Minister Biren na Manipur da thokliba irang asigi matangda Prime Minister Narendra Modi ga Akhannana Unnaduna Wari Sannarabra haina Congress ki luchingba Jairam Ramesh na hanglakle microblogging site X ta thagalakpa post amada Jairam Ramesh na phongdorokhibagi matungin nade ngarang New Delhi da pangthokiba Niti Ayog ki mifam amasung madugi matung BJP gi National Headquarter da pangthokpa Chief Minister conclave ta Chief Minister Biren saruk yakhe adubu Chief Minister na Prime Minister ga Akhannana Unnaduna Manipur gi isugi matangda Wari Sannarabra masigi mathakta Prime Minister na Ukraine da satringai amade saluraba matungda unana bahaira khibra haina hangkhe panba yai lenga asigi Prime Minister August thada lana sogalaba Ukraine da sanaba thaurang tawduna leiribane